ꯍꯟꯖꯤꯟꯕꯒꯤ ꯃꯇꯝꯁꯦ ꯁꯨꯝ ꯊꯥꯔ ꯂꯩꯔꯒ ꯊꯕꯛ ꯑꯝꯇ ꯄꯥꯏꯈꯠꯇ꯭ꯔꯒꯗꯤ ꯀꯔꯤ ꯃꯁꯥꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ? ꯃꯥꯅꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ IDPꯁꯤꯡꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯒꯕꯔꯅꯔꯅ ꯄꯥꯜꯂꯤ ꯃꯇꯝꯗꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯨꯅ ꯂꯥꯛꯑꯦ ꯃꯣꯏꯒꯤ ꯐꯦꯁ ꯋꯥꯏꯁ ꯃꯦꯅꯔꯗ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯏꯀꯨꯏ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤꯗ ꯑꯩꯈꯣꯏꯒꯤ ꯍꯟꯖꯤꯜꯍꯟꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯅ ꯑꯩꯈꯣꯏ ꯐꯧꯕꯥꯛ ꯆꯥꯎꯏꯈꯥꯏꯗ ꯀꯩꯗ ꯉꯥꯅꯨꯀꯣꯟꯗ ꯀꯩꯗ ꯃꯌꯥꯝ ꯑꯃ ꯊꯣꯛꯄ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕ ꯃꯦꯟ ꯐꯦꯛꯇꯔꯁꯤꯡ ꯀꯩꯅꯣꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯍꯟꯖꯤꯟꯕꯒꯤ ꯃꯇꯥꯡꯁꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯏꯁ ꯚꯔꯁꯥ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗꯒꯤ ꯆꯦꯟꯈꯤꯕ ꯆꯠꯈꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯁꯨ ꯏꯝꯐꯥꯜꯗ ꯍꯟꯖꯤꯜꯂꯛꯄ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯃꯣꯔꯦꯗꯒꯤ ꯑꯩꯈꯣꯏ ꯏꯔꯩꯆꯥꯁꯤꯡ ꯆꯦꯜꯂꯛꯈꯤꯕ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕ ꯀꯥꯡꯕꯨ ꯑꯃꯗꯤ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯃꯁꯤꯁꯨ ꯍꯟꯖꯤꯜꯍꯟꯕ ꯑꯗꯨ ꯅꯠꯇ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯟꯖꯤꯜꯍꯟꯕꯒꯤ ꯃꯦꯅꯔꯁꯤ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯈꯔ ꯑꯅꯛꯄꯁꯤꯡ ꯃꯆꯥ ꯃꯆꯥꯗ ꯍꯟꯖꯤꯜꯍꯟꯕꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯑꯣꯏꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯌꯥꯏ ꯍꯥꯏꯅ ꯂꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯤ ꯍꯧꯖꯤꯛ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤ IDP ꯁꯤꯡꯒꯜ IDP ꯑꯃꯐꯥꯎ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯦ ꯃꯌꯥꯝꯁꯤ ꯄꯨꯟꯅ ꯍꯟꯖꯤꯟꯃꯤꯟꯅꯔꯀꯥꯟꯗ IDPꯁꯤꯡꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯃꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯖꯤꯟꯈ꯭ꯔꯦ ꯂꯧꯗꯣꯔꯤꯕꯅꯦꯕ ꯃꯇꯦꯛ ꯈꯔ ꯍꯟꯖꯤꯜꯂꯒ ꯃꯤ ꯈꯔ ꯍꯟꯖꯤꯜꯂꯒ ꯄꯨꯂꯞ ꯍꯟꯖꯤꯜꯂꯦ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯍꯟꯖꯤꯟꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯆꯠꯂꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯁꯦꯁꯇꯤ ꯑꯗꯨꯝ ꯂꯩ ꯍꯥꯏꯒꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯦꯟ ꯑꯣꯏꯅ ꯑꯣꯕꯖꯦꯛꯇꯤꯚꯀꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯟꯖꯤꯟꯐꯝ ꯊꯣꯛꯄ ꯂꯩꯐꯝ ꯊꯣꯛꯄ ꯀꯩꯅꯣꯁꯤꯡꯁꯤꯅꯦꯕ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯑꯗꯨꯅ ꯃꯁꯤ ꯀꯅꯦꯛꯇꯤꯚꯤꯇꯤꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯆꯝ ꯆꯠꯄ ꯌꯥꯗ꯭ꯔꯤꯕ ꯃꯁꯤ ꯌꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ IDPꯁꯤꯡ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗꯤ ꯊꯥꯖꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯃꯗꯨꯃꯛꯅꯤ ꯉꯁꯥꯏ ꯍꯥꯏꯕ ꯂꯩꯉꯥꯛ ꯑꯃꯅ ꯄꯥꯜꯂꯝꯃꯦ ꯂꯩꯉꯥꯛ ꯑꯃꯅ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯔꯣꯏꯁꯤꯟꯁꯤ ꯄꯨꯔꯛꯄ ꯇꯥꯔꯗꯤ ꯂꯩꯉꯥꯛꯇꯨ ꯐꯩ ꯍꯥꯏꯅ ꯂꯧꯗꯣꯔꯤꯕꯅꯤ ꯂꯩꯉꯥꯛꯇꯨ ꯄꯥꯋꯔꯐꯨꯜ ꯑꯣꯏ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯂꯩꯉꯥꯛꯅꯦ ꯂꯧꯗꯣꯔꯤꯕꯅꯦꯕ ꯑꯗꯨ ꯉꯝꯗ꯭ꯔꯤ ꯐꯥꯎꯗꯤ ꯉꯁꯥꯏꯒꯤ ꯍꯥꯟꯅꯒꯤ ꯂꯩꯉꯥꯛꯅ ꯇꯧꯔꯝꯕꯅꯤ ꯍꯥꯏꯕꯗꯣ ꯅꯠꯇ꯭ꯔꯒ ꯃꯁꯤꯒꯤ ꯂꯩꯉꯥꯛꯁꯤꯅ ꯁꯤ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯨ ꯈꯔ ꯂꯨꯅ ꯊꯣꯛꯀꯅꯦꯕ ꯑꯗꯨꯃꯛꯅꯅꯦ ꯉꯁꯤ ꯑꯩꯈꯣꯏ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤ ꯑꯩꯈꯣꯏ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯣꯔꯦꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯃꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯍꯧꯖꯤꯛ ꯃꯦ 30 ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏ ꯈꯣꯡꯐꯝ ꯑꯃꯐꯥꯎ ꯊꯥꯡꯖꯤꯜꯂꯒ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯅꯦꯕ ꯃꯁꯤ ꯂꯥꯟꯖꯟꯕ ꯉꯝꯗ꯭ꯔꯤꯕꯅꯦꯕ ꯍꯧꯖꯤꯛ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯇꯣꯔꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯆꯍꯤ 3 ꯉꯥꯏꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯀꯩꯅꯣ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯀꯥꯁꯃꯤꯔꯤ ꯄꯟꯗꯤꯠꯀꯤ ꯑꯩꯈꯣꯏꯒꯤ ꯀꯥꯁꯃꯤꯔꯗ ꯊꯣꯛꯈꯤꯕ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯈꯤꯗꯣꯔꯤꯕ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯑꯆꯧꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤ ꯑꯄꯥꯝꯕꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯒꯤ ꯈꯨꯜꯂꯥꯎꯅꯦꯕ ꯃꯁꯤ ꯉꯝꯃꯛꯇꯕ ꯇꯥꯔꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁ ꯑ ꯍꯣꯜ ꯑꯣꯏꯅ ꯀꯥꯡꯂꯨꯞ ꯐꯤꯔꯨꯞ ꯃꯌꯥꯝꯁꯤ ꯍꯤꯡꯃꯤꯟꯅꯕꯒꯤ ꯀꯩꯅꯣꯁꯤꯗ ꯃꯆꯦꯠ ꯇꯥꯒꯅꯤ ꯃꯆꯦꯠ ꯇꯥꯕꯒꯤ ꯀꯩꯅꯣꯁꯦ ꯑꯇꯣꯞꯄ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯂꯧꯔꯛꯏꯕꯁꯤꯡ ꯑꯁꯤ ꯃꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯂꯧꯔꯛꯄ ꯌꯥꯏꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯐꯤꯔꯨꯞꯁꯤ ꯈꯥꯏꯗꯣꯛꯑꯒ ꯁꯤꯅ ꯃꯥꯒꯤꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯑꯆꯧꯕ ꯃꯐꯝ ꯑꯃ ꯇꯥꯔꯛꯀꯅꯦꯕ ꯑꯗꯨꯃꯛꯅꯅꯤ ꯑꯩꯈꯣꯏ CSOꯁꯤꯡꯅ ꯉꯁꯤ ꯂꯥꯎꯔꯤꯕ NRC ꯆꯠꯄꯤꯌꯨ ꯑꯃꯗꯤ ꯉꯁꯤꯒꯤ ꯂꯩꯔꯤꯕ IDPꯁꯤꯡ ꯃꯐꯝ ꯆꯥꯅ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯑꯃꯗꯤ ꯉꯁꯤꯒꯤ ꯍꯥꯏꯋꯦꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯄꯤꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯃꯦꯃꯣꯔꯦꯟꯗꯝꯁꯨ ꯄꯤꯁꯟꯈꯔꯦ ꯃꯦꯃꯣꯔꯦꯟꯗꯝ ꯃꯌꯥꯝꯁꯤ ꯃꯔꯛꯇ ꯃꯔꯤꯛ ꯆꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯋꯥꯐꯝ ꯃꯌꯥꯝ ꯌꯥꯎꯔꯤꯕꯁꯤꯗ ꯉꯁꯤ ꯄꯥꯡꯊꯣꯛꯀꯗꯕ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯨꯅꯦꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯉꯥꯏꯗꯨꯅ ꯂꯥꯛꯏ ꯑꯃꯗꯤ ꯍꯧꯖꯤꯛ ꯇꯧꯁꯨꯅ ꯍꯥꯏꯔꯤ ꯇꯧꯁꯨ ꯇꯧꯕꯤꯅꯕ ꯍꯥꯏꯗ ꯀꯟꯅ ꯆꯪꯁꯤꯜꯂꯤꯕ ꯀꯩꯅꯣ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯗ ꯉꯁꯤꯐꯥꯎ ꯄꯥꯡꯊꯣꯔꯛꯄꯒꯤ ꯃꯃꯤꯁꯤꯗꯤ ꯏꯇꯥ ꯇꯥꯗꯕ ꯑꯃꯗꯤ ꯉꯁꯥꯏ ꯀꯟꯐꯥꯏꯟ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯈꯛꯇꯗ ꯁꯨꯝ ꯂꯩꯕꯒꯤ ꯄꯣꯠꯁꯦ ꯃꯁꯤꯗꯅꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯀꯣꯏꯅ ꯆꯠꯂꯛꯄꯗ ꯑꯀꯥꯏꯕ ꯑꯆꯧꯕ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯁꯦ